Nupi yu thadi hai nupi si lamchat naide atoba jat amaga mari thamnaba matamda hai mama apa na warakte nupi ne yamna maning tamna hinglabadi oktabi olai sigi nupi si mama apa gi karisu khande sigi nupi si masana tongma tawi sigi nupi si samajki oina mahigni chamanana nupa amana nupi ne tawribadu manana tawrokpa matamda misingi wakhal wahang yamna kheni maki pusini maki warebni mak chawre mak tawningma tawkhom thoi sigi chang naidaba mityeng amana amada namthana bagi chanabi lorakpada apaba ma purakpagi mafamda nangna tawrabadi aisu karigi tawroi nangna ngambra aina ngambra aisu mini hayu waromda inthali awangba atopagi oide aikhoi amangma natana ngaikho swaisida khanpham thokpa sor sang no hontharaga amutang khanpham thokpa wafumdi mi ama chawrakpagi matungina hakchangi ahongba wakhalda ano wakhal pokpa amana amada nuksiba chingsinnabagi wakhal pokpa mi ama oibagi mahosana pithoknarpa chanabi amani wakhalsibu masak khangdana maki mayokta chatpa makbu thingnaba honaba ayama matamda ngamde ainasu yade chahi inkhatlagliba matangsida apamba amadi chingsinbagi wakhalsi yamna wangi wakhalsida luptuna ayamba holagliba nahasing achumaral sengna khangdana wareb lepi wahangdi mangna lebliba wareb sigi tungda maral sunatagi maki tara natraga aikhoigi samajki kairo lekai imung manunggi mama mapagi maral yaudawra aikhoi sumnatagi mi hawgalagliba naha aduna wareb tu leblaba tungda punamak oiraba tungda chummi lali fattabani hairaga tawganu tungda nangi maramna samajda akaiba yamna lakani hairaga tasengna ahongba ama lakadra natraga aikhoi isamaktasu amuktang sor sangna hontharaga yengsinpham thokdawra sunatagi maral sijilaga ahongba ama purakpa ngamgadra hanjin hanjina kanagombi amana tawribadu uraga ai chummi nang lali haiba social media da thoklaga aina afaba ama saraga ahu asingi mamangda aina afaba ama oina uhallaga nupi aduna fattaba tahalaga tasengna kadi kana ono lakadaba aina ngondagi heli nang engondagi wale khalalaga mi wakhal hongadra natraga aikhoi sigi chanabi napal sina maram oraga aikhoi naksin nabi mafamda hena lapthokna ribra wahang si hanjinna taw khangba ngamdragadi ngasi video si ai kana gomba mi amada haibana te adubo ai amukso haige aikhoi mioi bagi punamakti achau problem awa thabak taningdaba wadi atobada nate mak masamukpu mingselda onsilaga yengjabadani karigumba nangi asawa nangi napal nangi hanadagi mina hayawa hanadagi thajaba wakhalsingbu ningda ngayak thamlaga wasi taragadi hana mamangda nangna khalludaba karigumba ahongba mangalama phangle haina nangna video sigi lorakpada khangani wakhalsingji nangna ningda thamba karino khangdragadi nangna nachilda amuktang haiba tagani ai napal asawa sigumba wakhalsingsi ningda thamle haina natraga nang sunatagi nangi wataba chumi atoba lali sigumba wakhalda leiba oiragadi sigi video si nangi nate nangna pamsu pamloi ai siga ai subscriber hengaran ba natraga wathan bagi lakpa nate ai wasi pamgani pamloi haibagi sunate nupibu fattaba thabak tohon natraga afawa thabak tohon bagi lakpa sunate sunatagi video sida wahang amatangni aikhoi mibu maki tawthorokpa thabaktagi maki lamchatpo afaba fattaba oina uribra natraga aikhoi mak nupi ni natraga mak nupani haibana maram oiraga makpo achong macha khaidolibra punsida chawba hongba kaidonungda khanghodana laganba yade mi amatana ngasi wareb leblaga hayeng maki punsida ahongba ohenba oithokte ahongba apik hainabi singbu nungtigi tawbadagi oi nungtigi apik thabak singna matamga loinana achauba mai pakpa mi ama oibagi lambi semi karingma nangsu punsida ahongba purakninglabadi James Clear na iwa Atomic Habits book soidana pabiyo karingma paninglagadi description da link haplamge si book sina tai nungtigi 1% ahongba purakuna matamga loinana nangi punsida achauba ahongba purai ningsingo ajo warep wakal khalaga mai pakpa oide achauba mi oide mai pakpa nangi nungtigi hainabidagi nangna nangi mai pakpa uwa phangani kanagumbi amata mak masamukpo atopatagi awatpi ama oina uhaningde nupi khudingmak masamukpo chawthokna hingninge nupana chawthokna hingningbagumna maramsina kanagumbi amabu namthanaba honarpa matamda mak miduna haibadugi matungina tawbagi mafamda masamukpo achumba utnaba honarei ai nangondagi heli khanganaba aisu tawba ngami khanganaba aisu nangondagi heli khanganaba chongthorei mafamsidagi makoyanigi marakta namthanabagi wakhal leirabadi ahianba tanaba horei napal masel thenggaina rei karingumba samajda aina heli nangna watle haiba wakhal leirabadi nangi sigi wakhalsina atopa amabu pikthaloi henkana chang tawnaba natraga
हेनगतखिबा ओइरकनी करिगुम्बा अमाबु नमथरगा कैदनुंगदा माकपु अचुंबा लंबिदा पुरकपा यादे नमथबगी वाखलना सुमदगी अमना अमदा नमथनबा खनबा लापथोंनबा हेनगतहनगनी मी अमना माकी पांगलबु येंगहनबगी दमक अनिसुबा मीबु नमथबा सुमदगी चांग तौनबा येंगथिनबगी मचा पोखले ngasiगी matamdasu mi khara nupidagi nupana hele haiba wakhal leiri maramdi hanagi chanarakpa wakhal chanabida nupibu nupadagi wana matam pumada uhali haujigi matam hanagi matam ga manadre nupisu lairi haire ain khangle nupising hiram khudingmakta nupaga chap manare adubu aikhoi wakhali hongdoku ngamdri achumba wa amana matamna aina sarkarna ta samasta ahong purok oithokte micham prajagi wakhalna hongdragadi aikhoi wakhalda hanagi chanabi singi hongdopam thokpa wakal kaya aikhoi hongdoktri migi punamakta asengba wadi mak asengba sing uba phangde haibada nate mak asengba singbu yengba pamde haibadani atobagi marali aikhoina uba yamna yangi isamaki asengba sing urakpa natraga uhalakpa matamda mak mingsel mangdagi yamna yangna thaidokna bonai nupi amana karigumba aranba lamchat ama chatle hairagadi natraga landragasu maki wakhalda lali khallagadi si line si ai yahaningdabani natraga landragasu maki wakhalda lali khallagadi phare soina yaukibani nupi amana karigumba aranba lamchat ama chatle hairagadi mak sunatagi lalle haide magna hai nupi ama oiraga sigum lamchat chatpa magna samas chentha halle hajikan gi nupi sing sigum ngaktani warakpa wale chapmanana nupana tawrabadi yamna achauba ama oina launade sigi chanabi amana amada lumna natraga yangna khanba wakhal samajda amana amaga lapthokna hanba singnaba sita sunatana imung ama kaheli samaj ama mahi chelali miyoi ba haiba jiba kanasu masamakpu karisu natana khande aina atopa kana amabu karisu nate aina maruni khalagadi maga aigagi marakta singnaba ama aikhoi anigi marakta pokani singnaba sina maram oiraga naksin bagi mafamda lapthoknarakani samaj amabu kaithahanbada kananasu thingbangamloi nupibu hanthana yengbagi hainabi leiragadi aikhoi na isamakta wahang ama hangpham thoi aina nupida hanthana khanbagi maram piklingaidagi tarakpa wasingnara nupi amana phattaba karigumba ama tawba matamda nupibu nupadagi wali khanba wakhalna mangna thamlaga ai wakhal khallibra wakhalsi chumi lali haina aina isamakta wahang hangkhibra natraga sungkhan khandabida chumi haina aina khallibra aikhoi thajaba chumi khanba wakhal asengbada aikhoi isana puthokjaba wakhal oide aikhoi nungtigi taba yengba hanagi wasingbu aigi motka chanaragadi wakhal singsigi matungina samajda imung manungda facebook ta youtube insta da comment ama tawi imung manungda wangang nai ningsingpam thokpadi hanagi wa thajaba pumba loina achumba nate aikhoi khangdaba yadaba wadi miyoiba inkhalapagi matam hakchangda ahongba kaya ama lai wakhalda ahongba kaya ama lai chingsinba apamba wakhal si miyoibagi mahausana pithoknarakpani siguma matamda wakhalbu phathabagi maramda imung manung kairu leikai mama mapana laina lauragadi siguma wakhalsibu mama mapana khanapam thokte haiduna laina lauragadi hawgalagliba nupi aduna khangdabana maram oiraga aranba lambida chatkani maramdi nupi oibi amana samajki wa tade mama mapagi wa phawa tade aduga achumba karino aranba karino haiba phawba masana warep lepangamde lairikta uba ain haiba adu chummi khalli sigum matamda kanagumbi amabu nang lali haibana mapung phaba wafam ama oide matangsida mi amana wakhalgi matungina hingbadagi asengbada likna thajaba amadi arambada hena thajaduna lei sigi wahanthok maki mama mapa khul pongnabhambu nungside haiba nate kanagumbi ama maki manaba jati lam aduda leitaba natraga atoba mafamda yum pankebagi wahanthok mama leibakpu nungside mama mapa nungside haiba nate magi samajpu mangnaba tawi haiba nate maksu mama leibak nungsi mama mapa nungsi maki lam adugi damakta afaba ohenba pame aikhoidagi hena mangna hena mama leibakpu nungsi adu oraga karigi atoba mafamda yum palibano haujikangi mama mapana macha oibi punsida chawba hongba kaidonungda khanghodana laganba yade mi amatana ngasi warep leplaga hayeng maki punsida ahongba ohenba oithokte ahongba apik hainabi singbu nungtigi tawbadagi oi nungtigi apik thabak singna matamga loinana
achauba mai pakpa mi ama oibagi lambi semi kayungba nangsu punsida ahong purakninglabadi James Clear na iba Atomic Habits book soidana pabiyo kayungba paninglagadi description da link haplongge si book sina tai nungtigi 1% ahong purakuna matamga loina nangi punsida achauba ahong purai ningsingo ajo ware wakal khalaga mai pakpa oide achauba mi oide mai pakpa nangi nungtigi hainabidagi nangna nangi mai pakpa o phangani hauji kangi mama apana macha oibi larik tamhali afaba chinjak pijai thabak karamna tawani tai sel karamna tanani tai adubu mi kharana ta takpi wakhalda phorokba wakhalsingbu karamna chang naina thamgani apamba chingsinnaba karino apamba amadi ithaudang anigi marakta chang karamna naina thamgani chawrakpaga loinana hakchang amadi wakhalda kari ahongba sing lai wakhalda phorokba wakhalda tauthaduna nate karamna achumba warep lawgani haiba kananasu takpinaba nupi oibi amada leikide sigumba maramsida aikoina imung manung punna phaminaraga wa tanafam thoi haibabu yamna laina khanki aduga karigumba phattaba taningdaba thawdok ama thokpa matamda yamna yangna chinda thorei si lali hawjikti Facebook ta comment ki matamni comment ama yangna like ama yangna thinjilli hawjikkangi nupi sing warakpa wale sigumba wasing haibada masamukpu thingde wahangde nupi da lamchat naide chumde hairaga chumakadra natraga aikhoisu isamukpu aina maki damak kari wakhal khalli haiwa wakhalsu hangpham thoktabra ai amuka hanna haide ai amuka hanna su haire mi masamaki thajawa mina masamaki wakhalbu lale haiwa matamda mak lale haiwa pamde aduga magna maki achumbabu yengbagi mafamda maki wabu achumbani haiba utnaba honai aikhoi wahang likna hangi aduga migi maral yamna sijili karigumba yumgi oiba wa oirabadi wadu losinna honai aduga migi yumgi wa oirabadi wadu yamna chawthona honai sigumba amana amada pikna khanba wakhalsina maram oiraga aikhoi maselgi marakta amangba kaya oihali karigumba afaba samasama oininglagadi aikhoi isamakta wahang hangba tagani ai isagi iral yajaba ngamgadra karigumba aikhoi gi ijat samas imung manung cheksina lehenba pamlabadi aikhoi isagi napal thadokpa tagani aikhoi isagi wakal chummi lali khandana semgi wakal jingbu wahang hangbagi thauna thamba tagani aikhoina aisu khangba mathau tagani samasbu kanbagi damak nupi khaktagi maru nate nupagi su chap manana chang amada leibagi mathau tai maru oiba wa amana karigumba samasta ahongba lakhaninglabadi aikhoina ain laws da kari haidi hanagi matamda karama matamda misina kari tawrakhi sigi lambi sida chatlakhi aikhoisu sigi lambi sida chatkani haibatana yade laws aina aikoida aigi nangi hingbagi hakpi hanagi matamda history na aikoida khudong thiba singdagi hingnaba para lessons pi adubu yung khudingi lam mafam khudingi masa masagi oiba awawa nungaiba lai mathaudang lai maramsina aikhoi isana isagi afaba lambi ama thiba tagani sumnatagi ainda yawi natraga aikhoi ga halsingna asumna tawrakhi haibatana yade mi ayamba singna sigi lambi sida chatli hairaga thajafam thokte maramdi saji amana chatpa horabadi atopa saji singsu saji adugi matung illi asengwada makhoina khangde lambida sajik leirira natraga kai leirira ayamba mising maki thajabagi maram chummi khanbagi maram atopa singna chummi khanbana oi mang masamuki wakhal oide ayambada sina asengba oide isamaki kok lawsing sijinaraga lepa warebna hojiki oiba punsi tungi oiba punsida taksi sonbagi maram oide wakhal punamaktagi isamakta wahang hango ai khanba wakhalsi chungadra sina maram oiraga ai imungda afaba oirakadra amangba oirakadra sigi wakhalsina maram oiraga ai imungda ingchikpa lakadra natraga singnaba saunaba mahi langadra karigumba ali wakhalna maram oiraga imungda saunaba napal yengthinabagi maram oirabadi aikoida si wakhalsibu hongdokpagi thaunasu lepam thoi nangi wakhal atopagi matau tamlaga hingano lanai oiba awatpa singbu khangu imungi oiriba phibambu yengo mathau tariba matambu khangu punsida chawba hongba kaidonungda khangudana laganba yade mi amatana ngasi wareb leplaga hayeng maki punsida ahongba ohenba oithokte
ahongba apik apikba hainabisingbu nungtigi tawbadagi oy nungtigi apik apikba thabaksingna matamga loinana achauba mai pakpa mi ama oibagi lambi semi karingba nangsu punsida ahongba purakninglabadi James Clear na iba Atomic Habits book soidana pabiyo karingba paninglagadi description da link haplamge si book sina tai nungtigi 1% ahongba purakpana matamga loinana nangi punsida achau ahongba purai ningsingu ajo warep wakal khalaga mai pakpa oide achauba mi oide mai pakpa nangi nungtigi hainabidagi nangna nangi mai pakpa uwa phangani video si amuk yang bada gyan tabra ta tabra kayara giyangi soidana comment tawramo atai ayang video sing desu tawrau kayara giyangi amuk yang bada gyan tai natraga anirak ahumlak gyan ta daga di mathangda video matangi video sing da hena phajana semlaknaba